ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛ ꯃꯥꯡꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯆꯝꯐꯨꯠ ꯑꯁꯤꯅ ꯉꯥ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯅꯤ ꯉꯁꯤꯗꯤ ꯁꯨꯄꯔ ꯐꯥꯏꯟ ꯅꯠꯇ꯭ꯔꯦ ꯑꯊꯣꯠꯄꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯨꯛꯕꯥꯡꯒꯤ 이러면 뭐 없지? 뭐 사브사하게 뿌듯하게 뭐지? 잘.
Mổ chút xa. Em sao sửa đổi video mà tăng xoay tới rồi sửa lại cái mà theo cái video giống theo này